ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯅꯧꯕ ꯀꯌꯥ ꯑꯃꯒ ꯊꯦꯡꯅꯩ ꯑꯃꯗꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯗꯨꯒꯤ ꯏꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯦꯃꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯎꯅꯔꯨꯕꯗꯒꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯗ ꯂꯩꯕ ꯑꯣꯅꯥꯀꯤ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤꯅꯤ ꯑꯣꯅꯥꯀꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯔꯝꯃꯤ ꯑꯌꯨꯛꯇꯅ ꯀꯣꯂꯦꯖ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯗꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯗꯨꯅ ꯑꯦꯁꯥꯏꯟꯃꯦꯟ ꯁꯣꯜꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔ ꯇꯥꯡ 12ꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯤ ꯑꯣꯅꯥꯀꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯅꯥꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ 12:30 ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯣꯅꯥꯀꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯊꯦꯡꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯣꯅꯥꯀꯤꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯥꯞꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯃꯍꯥꯛ ꯃꯤꯅꯤꯠ 10ꯗ ꯃꯌꯨꯝ ꯌꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯅꯔꯝꯃꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯑꯃꯗꯤ ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ ꯂꯝꯕꯤ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯀꯥꯏ ꯑꯣꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯀꯥꯏ ꯑꯣꯅꯥ ꯖꯄꯥꯟꯒꯤ ꯃꯤꯁꯇꯔꯤꯌꯁ ꯍꯣꯔꯔ ꯂꯤꯖꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯕ ꯂꯩ ꯃꯗꯨꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯗ ꯎꯕ ꯌꯥꯎꯅꯔꯦ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯃꯤꯒꯨꯝ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯂꯩ ꯑꯃꯗꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯇ ꯅꯠꯇꯅ ꯂꯝꯕꯤ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯣꯅꯥꯀꯤꯗꯤ ꯑꯀꯥꯏ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯖꯄꯥꯟꯒꯤ ꯍꯣꯔꯔ ꯂꯤꯖꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯦ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯛ ꯊꯦꯡꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯤ ꯑꯣꯅꯥꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯃꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯑꯣꯅꯥꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯣꯡꯊꯛꯇꯒꯤ ꯈꯔ ꯉꯥꯜꯂꯛꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯈꯔ ꯎꯕ ꯐꯪꯂꯝꯃꯤ ꯈꯔ ꯃꯃꯥꯡꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯅꯥꯀꯤꯅ ꯋꯥꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ ꯑꯣꯅꯥꯀꯤ ꯃꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨꯗ ꯈꯤꯇꯣꯛꯄꯤꯔꯨꯝ ꯇꯧꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯣꯅꯥꯀꯤ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯋꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯨꯗ ꯑꯣꯅꯥꯀꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯑꯀꯥꯏ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯂꯤꯖꯟ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯑꯣꯅꯥꯀꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯅꯥꯀꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯁꯝꯗꯨꯅ ꯍꯦꯛ ꯆꯠꯄꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯧꯔꯝꯃꯤ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯅꯥꯀꯤꯅ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎ ꯎꯖꯔꯝꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯣꯅꯥꯀꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯛꯂꯝꯃꯤ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯎꯔꯛꯈꯤꯕ ꯑꯗꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯡꯗ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯅꯥꯀꯤ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯑꯉꯛ-ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯣꯅꯥꯀꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯥꯗꯒꯤ ꯆꯤꯡꯊꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯅꯥꯀꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯤ ꯇꯧꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯡꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯃꯤ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯣꯅꯥꯀꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯆꯠꯇꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯔꯝꯃꯤ ꯑꯃꯗꯤ ꯅꯝꯐꯨꯗ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯣꯅꯥꯀꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯐꯤ ꯑꯉꯥꯡꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯅꯥꯀꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯣꯅꯥꯀꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯣꯅꯥꯀꯤꯅ ꯍꯧꯖꯤꯛ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯃꯪꯗ ꯎꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯅꯥꯎ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯑꯣꯅꯥꯀꯤ ꯈꯨꯗꯛꯇ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯅꯥꯀꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯅꯥꯀꯤꯅ ꯈꯨꯗꯛꯇ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯊꯥꯜꯂꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯅꯥꯀꯤꯒꯤ ꯄꯨꯟꯁꯤꯗ ꯇꯣꯏꯅ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏ ꯑꯣꯅꯥꯕꯨ ꯎꯔꯝꯃꯤ꯫ ꯑꯣꯅꯥꯀꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯅꯥꯀꯤꯒꯤ ꯑꯀꯤꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯦꯟ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯥꯟꯗ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯣꯅꯥꯀꯤꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯂꯦꯞ ꯂꯦꯞꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯔꯤ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯅꯥꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯃꯤꯡꯁꯦꯜ ꯑꯃꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯀꯥꯏ ꯑꯣꯟꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯣꯅꯥꯀꯤꯅ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯀꯥꯏ ꯑꯣꯟꯅ ꯃꯍꯥꯛ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯣꯅꯥꯀꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯅꯥꯀꯤꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯝꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯅꯥꯀꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯃꯠꯇꯗ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯣꯅꯥꯀꯤ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯒꯤ ꯃꯥꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯃꯠꯇꯅ ꯀꯗꯥꯏꯗꯁꯨ ꯎꯅꯕ ꯑꯃꯗꯤ ꯐꯪꯅꯕ ꯌꯥꯎꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯑꯣꯅꯥꯀꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯅꯥꯅꯣ ꯑꯀꯥꯏ ꯑꯣꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤ
ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯖꯄꯥꯟꯒꯤ ꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯃꯝꯕ ꯂꯝꯕꯤ ꯅꯠꯇ꯭ꯔꯒ ꯑꯃꯝꯕ ꯃꯐꯝ ꯑꯃꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯐꯪꯅꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯛꯄ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ